ꯅꯥꯇꯣꯒꯤ ꯂꯩꯕꯥꯛꯁꯤꯡ ꯃꯁꯥ ꯃꯊꯟꯇ ꯉꯥꯛ ꯁꯦꯟꯖꯅꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯥꯏꯈ꯭ꯔꯦ꯫ ꯅꯥꯇꯣꯒꯤ ꯂꯩꯕꯥꯛꯁꯤꯡ ꯃꯁꯥ ꯃꯊꯟꯇ ꯉꯥꯛ ꯁꯦꯟꯖꯅꯕ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯇꯣꯒꯤ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤ ꯑꯃꯦꯔꯤꯀꯥꯅ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯁꯦꯟꯊꯪ ꯀꯌꯥ ꯊꯥꯗꯕꯒ ꯂꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥꯅ ꯒ꯭ꯔꯤꯟꯂꯦꯟꯗ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗ ꯅꯥꯇꯣꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯄ ꯎꯕꯗ ꯈꯣꯏꯁꯥꯎꯅꯔꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯅꯥꯇꯣꯒꯤ ꯂꯩꯕꯥꯛꯁꯤꯡ ꯃꯁꯥ ꯃꯊꯟꯇ ꯂꯩꯕꯥꯛ ꯉꯥꯛꯆꯕ ꯑꯃꯗꯤ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯅꯕ ꯍꯣꯠꯅꯔꯣ ꯍꯥꯏꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯅꯥꯇꯣꯒꯤ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯀꯦꯅꯦꯗꯥꯗꯁꯨ ꯇꯥꯔꯤꯐ 100% ꯊꯝꯖꯤꯟꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯇ꯭ꯔꯝꯞꯅ ꯒ꯭ꯔꯤꯟꯂꯦꯟꯗꯕꯨ ꯑꯃꯦꯔꯤꯀꯥꯒꯤ ꯑꯣꯏꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯇ꯭ꯔꯝꯞꯅ ꯂꯥꯂꯣꯡ ꯀꯌꯥ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯥꯇꯣꯒꯤ ꯂꯩꯕꯥꯛꯁꯤꯡꯁꯨ ꯇ꯭ꯔꯝꯞꯀꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯔꯁꯤꯌꯥꯅ ꯂꯥꯟꯗꯥꯔꯛꯄ ꯌꯥꯕꯒꯤ ꯃꯃꯤꯡ ꯎꯔꯛꯄꯗꯒꯤ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯅꯈ꯭ꯔꯕꯅꯤ꯫ ꯊꯥꯗꯧ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯏꯆꯝꯅ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯀꯨꯀꯤꯁꯤꯡꯅ ꯊꯣꯛꯍꯟꯕꯅꯤ, ꯃꯩꯇꯩꯗꯤ ꯂꯥꯟ ꯄꯥꯝꯗꯦ꯫ ꯃꯥꯏꯀꯦꯜ ꯂꯝꯖꯥꯊꯥꯡ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯀꯨꯀꯤꯁꯤꯡꯅ ꯊꯣꯛꯍꯟꯕꯅꯤ, ꯃꯩꯇꯩꯗꯤ ꯂꯥꯟ ꯄꯥꯝꯗꯦ꯫ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯤꯇꯣꯞ ꯄꯨꯁꯤꯜꯂꯛꯀꯅꯨ, ꯍꯥꯟꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯛꯂꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯕ ꯃꯩꯇꯩ ꯐꯨꯔꯨꯞ ꯂꯨꯆꯤꯡꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯑꯃꯅ ꯑꯃ ꯆꯤꯡꯊꯅꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯤꯕ ꯃꯈꯩ ꯐꯨꯔꯨꯞ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯋꯥꯈꯤꯒꯅꯤ꯫ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕꯗ ꯆꯤꯟꯗ ꯂꯥꯎꯕꯒꯤ ꯃꯍꯨꯠꯇ ꯊꯕꯛ ꯑꯣꯏꯅ ꯎꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯏꯀꯦꯜ ꯂꯝꯖꯥꯊꯥꯡ ꯍꯥꯎꯀꯤꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯟꯇꯔ ꯐꯣꯔ ꯍꯤꯜꯁ ꯑꯦꯔꯤꯌꯥꯁ ꯃꯅꯤꯄꯨꯔ ꯏꯆꯝꯅ ꯁꯤꯟꯗꯨꯅ ꯌꯨꯝꯅꯥꯝ ꯈꯨꯅꯧꯗ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯊꯥꯗꯧ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯃꯥꯏꯀꯦꯜ ꯂꯝꯖꯥꯊꯥꯡ ꯍꯥꯎꯀꯤꯞꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯆꯤꯡ ꯑꯃꯗꯤ ꯂꯝꯒꯤ ꯈꯦꯟꯅꯕ ꯊꯝꯗꯅ ꯏꯆꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯔꯥꯡ ꯊꯥꯗꯧ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯏꯆꯝꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯟ ꯔꯥꯖꯦꯟꯗ꯭ꯔꯣ ꯕꯣꯏ, ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯤ.ꯑꯦꯁ. ꯄꯥꯟꯃꯩ, ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯏꯀꯦꯜ ꯂꯝꯖꯥꯊꯥꯡ ꯍꯥꯎꯀꯤꯞ, ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯟ.ꯀꯦ. ꯂꯥꯜ, ꯑꯣꯐꯤꯁꯔ ꯕꯦꯔꯤꯌꯔ ꯖꯥꯟꯈꯨꯂꯨꯟ ꯑꯃꯗꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁ.ꯁꯤꯒꯤ ꯇꯦꯡꯄꯥꯡ ꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯔꯤꯁꯨ ꯊꯧꯗꯥꯎ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯕꯤꯁꯨ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯥꯏꯀꯦꯜ ꯂꯝꯖꯥꯊꯥꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯥꯗꯧ ꯐꯨꯔꯨꯞ ꯑꯁꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯀꯨꯀꯤ ꯐꯨꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯂꯧꯅꯗꯨꯅ ꯂꯥꯛꯄꯗ ꯅꯠꯇꯅ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯃꯇꯝ ꯁꯥꯡꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯆꯍꯤ 2000ꯒꯤ ꯄꯨꯋꯥꯔꯤꯗ ꯂꯩꯔꯛꯂꯕ ꯊꯥꯗꯧ ꯐꯨꯔꯨꯞ ꯑꯁꯤ ꯃꯃꯥꯡꯗ ꯃꯤꯌꯥꯝꯅ ꯈꯣꯡꯁꯥꯏ ꯍꯥꯏꯅ ꯈꯪꯅꯔꯝꯕ ꯐꯨꯔꯨꯞ ꯑꯃꯅꯤ꯫ ꯐꯨꯔꯨꯞ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡ ꯑꯃꯠꯇꯒꯤ ꯃꯥꯌꯣꯛꯇ ꯂꯩꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯟꯗꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯐꯨꯔꯨꯞ ꯑꯁꯤ ꯃꯩꯇꯩ ꯐꯨꯔꯨꯞꯇ ꯁꯧꯒꯠꯄ ꯐꯨꯔꯨꯞ ꯑꯃꯅꯤ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯐꯣꯡꯗꯣꯛꯄꯤꯕ ꯑꯁꯤꯁꯨ ꯇꯧꯕꯤꯒꯅꯨ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯌా ꯂꯩꯈꯤꯗ꯭ꯔꯦ, ꯀꯌా ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯀꯨꯀꯤꯁꯤꯡꯅ ꯊꯣꯛꯍꯟꯕꯅꯤ, ꯃꯩꯇꯩ ꯐꯨꯔꯨꯞꯅ ꯂꯥꯟ ꯑꯁꯤ ꯉꯥꯛꯊꯣꯛꯇꯨꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯅꯥꯔꯣꯜꯗ ꯃꯤꯇꯣꯞ ꯄꯨꯁꯤꯜꯂꯛꯄ ꯊꯤꯡꯗꯨꯅ ꯍꯥꯟꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ꯫ ꯍꯟꯗꯛ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯃꯩꯇꯩ ꯃꯆꯥ ꯅꯤꯁꯤꯀꯥꯟꯇꯒꯤ ꯀꯨꯀꯤ ꯐꯨꯔꯨꯞꯇ ꯑꯣꯟꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯩꯇꯩꯒꯤ ꯃꯤꯡꯗꯒꯤ ꯀꯨꯀꯤꯒꯤ ꯃꯤꯡ ꯑꯣꯜꯂꯕ ꯐꯥꯎꯕ ꯀꯨꯀꯤꯁꯤꯡꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯕ ꯑꯁꯤꯃꯛ ꯇꯧꯍꯩꯗꯕ ꯊꯕꯛ ꯑꯃꯅꯤ꯫ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯕ ꯃꯩꯇꯩ ꯐꯨꯔꯨꯞꯇ ꯂꯨꯆꯤꯡꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯑꯃꯅ ꯆꯤꯡꯊꯅꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯤꯕ ꯃꯈꯩ ꯐꯨꯔꯨꯞ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯋꯥꯈꯤꯒꯅꯤ꯫ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕꯗ ꯆꯤꯟꯗ ꯂꯥꯎꯕꯒꯤ ꯃꯍꯨꯠꯇ ꯊꯕꯛ ꯑꯣꯏꯅ ꯎꯠꯄ ꯃꯊꯧ ꯇꯥꯏ꯫ ꯑꯦꯟꯇꯤ ꯃꯅꯤꯄꯨꯔ ꯚꯔꯁꯦꯁ ꯄ꯭ꯔꯣ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯥꯗꯧ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯏꯆꯝꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯟ ꯔꯥꯖꯦꯟꯗ꯭ꯔꯣ ꯕꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ 2019ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯏꯆꯝꯅ ꯍꯥꯟꯅ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯏꯔꯥꯡ ꯑꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯅꯦꯝꯊꯍꯧꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯏꯔꯥꯡ ꯑꯗꯨ ꯄꯥꯛ ꯆꯥꯎꯅ ꯊꯣꯛꯂꯛꯄ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯗꯨ ꯀꯔꯝꯅ ꯂꯥꯛꯁꯤꯟꯈꯤꯒꯦ ꯍꯥꯏꯅ ꯏꯆꯝꯒꯤ ꯃꯤꯍꯨꯠꯁꯤꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛꯇ ꯏꯔꯥꯡ ꯑꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯈꯤ꯫ ꯉꯁꯤ ꯐꯥꯎꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯀꯨꯀꯤꯒꯤ ꯁꯨꯗ ꯂꯩꯔꯤꯕ ꯂꯥꯜꯍꯧꯔꯨꯞꯁꯤꯡꯒ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀ ꯊꯝꯅꯔꯤꯕ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯅꯤꯡꯊꯤꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯅꯥꯔꯣꯜꯗ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯂꯕ ꯃꯇꯝꯗꯇ ꯏꯔꯥꯡ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯃꯣꯗꯤ ꯑꯃꯁꯨꯡ ꯑꯃꯤꯠ ꯁꯥꯍ ꯖꯅꯋꯥꯔꯤ 30 ꯑꯃꯁꯨꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ 14ꯗ ꯑꯁꯥꯝꯗ ꯂꯥꯛꯀꯗꯧꯔꯤ꯫ ꯑꯃꯤꯠ ꯁꯥꯍꯅ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. 10ꯒ ꯎꯅꯒꯗ꯭ꯔꯥ? ꯏꯀꯨꯏ ꯀꯨꯏꯗꯅ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯁꯤꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ 3 ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯁꯥꯝꯗ ꯃꯤꯈꯜ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯊꯥ ꯑꯁꯤꯒꯤ 30ꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯁ꯭ꯇꯦꯠ ꯑꯗꯨꯗ ꯂꯥꯛꯂꯒ ꯃꯊꯪꯒꯤ ꯊꯥꯒꯤ 14ꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯁꯥꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯊꯥ ꯑꯁꯤꯒꯤ 30ꯗ ꯑꯁꯥꯝꯗ ꯂꯥꯛꯀꯗ꯭ꯔꯥ
lakadaba oirabadi mahakna state adugi capital city Guwahati da Leiringei da Manipur gi Kuki jogi BJP gi Taret yauna MLA Taraga unaramgadra haibagi wahang political circle kharada hangnarakli wahang asi Manipur February 13 2015 dagi chalailakkiba presidential rules ki lengak asi ahan batangkaki tha taruk ki matam loikraba matungda anirak suba oina tha taruk ki matam amuk sangdo halaklaba matungda lengak asi gi chahi amma mapung pharakpagi aroiba numit asi mathang thagi 12 da oigadoribani maram asina Manipur da makhatana presidential rules sangdok halakpada mari leinaba constitution gi provisions singda samdok sanjin tawbagi tangai fadaba leibaga lonena lebak asigi sangtha hanabagi amendment sing chatharakpada Parliament ki House anima kisu ayaba lawdaba yaraktaba galonena Manipur gi 13 suba Islambe election su mathang sahi 2023 ki February March fawgi manungda pangthokadabana union lenga ki lusingba sing yauna BJP gi national leader singna Manipur anouba popular government ama leheningakpada kukizo gi su group sing yauna CSO singna makhlgi demand ki wafam kana taksilakpana home minister gi khongsat manungda Guwahati da makoiga unarangadra haibagi wahang tholakpani center gi lusingba singna Manipur da sarailakliba PR gi lengak asi loidringai gi manungda popular government ama leheningbagi ingit pirakpada kukizo Singgi mapungoiba CSO sing oiba kukizo organization KZC Indigenous Tribal Leaders Forum ITLF amasung Committee on Tribe and Unity ko tuna singba singna makoina taliba legislature gi power yauba Union Territory Separate Administration ge demana se Manipur gi mathangi mikal komjali singani kuntreta pangthok tingai gi mamang da soidana piragani haibagi aiba sing state amadi union lengak na piragani Piragadi center gi lusingba singna Manipur da popular government ama lehalakpada kukizo MLS singna sarugyagani haiba wafam phongdokpa leiribani hairiba wafam asi Kuki National Organization KNO amasung United People's Front UPF na konsiliba su taunariba group sing asi ge militant group singna su haiduna subjungna leptuna leirakpana Manipur da anouba lengak leheningliba center gi lusingba singge maraktagi home minister na mahaki Assam khongsat ki manungda Manipur gi kukizo MLA tara khaktanatana group sing asi ge CSO sing amasung su group ta leiriba singi mihu singa su unaramgadra haibagi wafam tholakpani adumoina ma haujik phawbugi onadi home minister Amit Shah na mahaki Assam khongsat ki manungsana Manipur gi kukizo MLA tara yauna makoi gi CSO sing amasung su group ta leiriba singa soidan unaragani haibagi wafam lekhai tadre adumoina ma Assam gi minister Himanta Biswa Sarma na pawmi singda phongdokhibagi matung inade Amit Shah na tha asi kuntra da Assam ta thunglabaga panthadana Dibugar da satuna wafam aduda Assam gi anisuba legislative Islamic complex ama sanabagi urep tangani aduga miyangi rally ama susaru gyadna wangangani haire Amaramda Prime Minister na su Assam gi pangthokadoriba mikal asige mangoinana mathang thagi 13 da lakani haire Prime Minister gi khongsat asida mahakna Kotrabdhar Railway Coast Manufacturing Factory ama sabagi urep tambaga loinana tongan ba project singi makhada Assam da pakhatna ba chakhot tharangi thabak sing su sangagani haire Prime Minister gi khongsat asigi damakta Assam lengak na Dibugar district ki Moranda Peace Area and Advanced Landing Facility ama Pawba semgatle hairiba wa mafam asida Prime Minister na thunglagani mahakna Dibugar amasung Itanagar gi marakta sathoka sin tawbada changadaba matam hanthahangani amasung direct flight ki khudong saba sulergani haina phongdoke panbayabadi mathang thagi 13 da Prime Minister Modi na Assam da soidana laklaga detail abata ahum gi manungda mahakna state aduda lakpa ahum lak suba oigadawri Myanmar da mikhan gi aroiba round pangthokre lanmina leibak adu control tawgadari Myanmar da tangkak ahum lak thokna pangthokpa general election gi ngarang aroiba amadi ahum suba round gi bot thadanakre tha ama chupna pangthokpa mikhal adu da leibak adu military junta amadi makhoi gi michangna anouba lengak ama semana ba parliament ta majority oregani mikhal adu gi matang da pongdorakpagi matung ina mikhal adu free and fair oina pangthokpa amata nate leibak adu da military gi power adu lo na yaba moong da onthok na ba design tawba khaltani haike komjali singani kon mathoi da miyam na mikhal pangthokna khalaba Ong San Suu Kyi gi lengak adubu inthuraga matung military na lengak sa laiduna lakhiba adu miyam da makhoi gi lengak asi mikhal pangthokna khalle haiba wafam adu unana ba khaki pangthokwa oigani haire lanmina sagapa Union Solidarity and Development Party USDP na ahan ba round ani pangthokhiba bot adu da makhoi gi
ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯁꯤꯠ ꯃꯥꯏ ꯄꯥꯛꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯦꯁꯅꯦꯜ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯑꯞꯄꯔ ꯑꯃꯁꯨꯡ ꯂꯋꯔ ꯍꯥꯎꯁ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯃꯤꯂꯤꯇꯔꯤꯒꯤ ꯔꯤꯖꯥꯔꯚ ꯇꯧꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯈꯜ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤꯒꯤ ꯂꯩꯉꯥꯛ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯖꯔꯕꯁꯨ ꯃꯤꯂꯤꯇꯔꯤꯅ ꯆꯂꯥꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯀ꯭ꯔꯤꯇꯤꯛꯁꯤꯡꯒꯤ ꯋꯥꯐꯝ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯤꯂꯤꯇꯔꯤ ꯂꯩꯉꯥꯛꯀꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯁꯦꯅꯤꯌꯔ ꯖꯦꯅꯔꯦꯜ ꯃꯤꯟ ꯑꯣꯡ ꯍ꯭ꯌꯥꯡꯌꯤꯡꯅ ꯑꯅꯧꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯑꯃ ꯁꯦꯝꯂꯛꯄꯗ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯊꯧ ꯄꯨꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯦꯂꯥꯏꯁꯤꯡ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯔꯤꯕ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯕ ꯃꯤꯌꯥꯝꯅꯁꯨ ꯑꯗꯨꯃꯛ ꯈꯪꯅꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯂꯦꯁꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯃꯣꯍꯝꯃꯗ ꯍꯥꯁꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯁꯥꯎꯊ ꯏꯁꯠ ꯑꯦꯁꯤꯌꯥꯟ ꯅꯦꯁꯟꯁꯀꯤ ꯑꯣꯕꯖꯥꯔꯚꯔ ꯑꯃꯠꯇ ꯃꯤꯈꯜ ꯑꯗꯨꯗ ꯂꯩꯈꯤꯗꯕ ꯃꯔꯝꯅ ꯃꯤꯈꯜ ꯑꯗꯨ ꯃꯦꯝꯕꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯁꯥꯔꯇꯤꯐꯤꯀꯦꯁꯟ ꯄꯤꯔꯣꯏ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯔꯁꯤꯌꯥ, ꯆꯥꯏꯅꯥ, ꯀꯖꯥꯈꯁꯇꯥꯟ, ꯚꯤꯌꯦꯠꯅꯥꯝ ꯑꯃꯗꯤ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯕꯖꯥꯔꯚꯔꯁꯤꯡ ꯂꯥꯛꯈꯤ꯫ ꯍꯥꯟꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯝꯕꯤ ꯁꯨꯆꯤ ꯍꯧꯖꯤꯛ ꯆꯍꯤ 19 ꯆꯨꯞꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕꯒꯤ ꯃꯤꯌꯥ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯃꯄꯨ ꯄꯥꯟꯗꯕꯒ ꯃꯥꯟꯅꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯇꯧꯅꯤꯡꯕ ꯇꯧꯕ ꯃꯄꯨ ꯄꯥꯟꯗꯕꯒ ꯃꯥꯟꯅꯔꯦ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯃꯐꯝ ꯈꯪꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯅ ꯂꯝꯁꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯦꯁ. ꯔꯥꯖꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅ꯭ꯌꯨ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯑꯦꯟꯗ ꯁꯦꯅꯤꯇꯔꯤ ꯋꯥꯔꯜꯗ ꯀꯧꯕ ꯁ꯭ꯇꯣꯔ ꯑꯃ ꯉꯔꯥꯡ ꯀꯣꯗꯣꯝꯄꯣꯛꯄꯤ ꯂꯝꯈꯥꯏꯗ ꯂꯩꯕ ꯁꯣꯔꯣꯛꯈꯥꯏꯕꯝ ꯆꯤꯡꯂꯦꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯅ ꯁꯤꯟꯗꯨꯅ ꯁꯣꯔꯣꯛꯈꯥꯏꯕꯝ ꯆꯤꯡꯂꯦꯟꯒꯤ ꯌꯨꯝꯗ ꯍꯥꯡꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯔꯥꯖꯦꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯆꯂꯥꯏꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯌꯥꯅ ꯍꯥꯟꯅꯒꯨꯝ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯃꯤꯟꯅꯅꯕ ꯍꯣꯠꯅꯍꯧꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯅ꯭ꯌꯨ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯑꯦꯟꯗ ꯁꯦꯅꯤꯇꯔꯤ ꯋꯥꯔꯜꯗꯒꯤ ꯄ꯭ꯔꯣꯄ꯭ꯔꯥꯏꯇꯔ ꯁꯣꯔꯣꯛꯈꯥꯏꯕꯝ ꯆꯤꯡꯂꯦꯟꯅ ꯍꯥꯏꯈꯤꯕꯗ ꯃꯐꯝ ꯑꯁꯤꯗ ꯍꯥꯡꯗꯣꯔꯛꯂꯤꯕ ꯅ꯭ꯌꯨ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯑꯦꯟꯗ ꯁꯦꯅꯤꯇꯔꯤ ꯋꯥꯔꯜꯗ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯃꯇꯝ ꯀꯥ ꯍꯦꯟꯅ ꯆꯪꯗꯕ ꯑꯃꯗꯤ ꯑꯍꯣꯡꯕ ꯃꯃꯜꯗ ꯌꯨꯝ ꯁꯥꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯪꯂꯛꯄ ꯃꯪꯂꯥꯟ ꯑꯃ ꯃꯪꯐꯥꯎꯅꯕ ꯉꯝꯂꯦ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯋꯥꯔꯕ ꯇꯥꯟꯖꯥ ꯑꯃꯗ ꯂꯩꯔꯛꯂꯤꯕ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯊꯕꯛ ꯄꯤꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯁꯤꯒꯨꯝꯕ ꯅ꯭ꯌꯨ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯑꯦꯟꯗ ꯁꯦꯅꯤꯇꯔꯤ ꯋꯥꯔꯜꯗ ꯁ꯭ꯇꯣꯔ ꯑꯁꯤ ꯍꯥꯡꯗꯣꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯇꯃꯨ ꯃꯣꯔꯦ ꯂꯥꯏ ꯖꯧꯈꯧ ꯊꯔꯗ ꯆꯠꯊꯔꯝꯕ ꯏꯟꯗꯤꯌꯥ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯇ꯭ꯔꯦꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯗꯣꯛꯅꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯣꯏꯈꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯁꯥꯡꯅ ꯂꯦꯞꯂꯨꯔꯕ ꯏꯟꯗꯤꯌꯥ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯇ꯭ꯔꯦꯗ ꯑꯃꯨꯛ ꯍꯧꯅꯅ ꯏꯟꯗꯤꯌꯥ ꯃ꯭ꯌꯥꯟꯃꯥꯔ ꯖꯣꯏꯟꯠ ꯇ꯭ꯔꯦꯗ ꯀꯃꯤꯇꯤꯒꯤ ꯃꯤꯐꯝ ꯅꯨꯃꯤꯠ 8ꯅꯤ ꯆꯨꯞꯄ ꯄꯥꯏꯇꯤ ꯇꯥꯎꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯖꯅꯨꯋꯥꯔꯤ 10ꯗꯒꯤ 12 ꯐꯥꯎꯕ ꯆꯠꯊꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯀꯃꯔꯁꯀꯤ ꯗꯦꯄꯨꯇꯤ ꯃꯤꯅꯤꯁꯇꯔ ꯌꯨ ꯃꯤꯟ, ꯗꯤꯄꯨꯇꯤ ꯄꯔꯃꯦꯅꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ, ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ, ꯗꯤꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯃꯁꯨꯡ ꯃꯀꯣꯛ ꯊꯣꯡꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯃꯔꯁꯀꯤ ꯃꯤꯍꯨꯠꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯅ ꯏꯟꯗꯤꯌꯥꯒꯤ ꯑꯦꯝꯕꯦꯁꯦꯗꯔ ꯅꯤꯇꯤꯟ ꯀꯨꯃꯥꯔ ꯌꯥꯗꯕ, ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯃꯔꯁ ꯑꯦꯟꯗ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯗꯤꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯃꯁꯨꯡ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯗꯦꯂꯤꯒꯦꯠ 50 ꯁꯔꯨꯛ ꯌꯥꯗꯨꯅ ꯅꯥꯏꯄꯤꯇꯥꯒꯤ ꯍꯣꯇꯦꯜ ꯄꯥꯔꯛ ꯔꯣꯌꯦꯜꯗ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯅ ꯄ꯭ꯔꯦꯁ ꯏꯟꯐꯣꯔꯃꯦꯁꯟ ꯕ꯭ꯌꯨꯔꯣꯒꯤ ꯄꯥꯎ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯕ ꯏꯟꯗꯤꯌꯥ ꯃ꯭ꯌꯥꯟꯃꯥꯔ ꯖꯣꯏꯟꯠ ꯇ꯭ꯔꯦꯗ ꯀꯃꯤꯇꯤꯒꯤ ꯃꯤꯐꯝ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯇ꯭ꯔꯦꯗ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯃꯣꯔꯦ ꯑꯃꯁꯨꯡ ꯇꯃꯨ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯒꯤ ꯆꯣꯈꯧꯊꯔꯥꯏꯗ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯨꯝꯁꯤꯡ 2012ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗꯒꯤ ꯍꯧꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯥꯟꯃꯤꯅ ꯂꯩꯉꯥꯛ ꯄꯥꯏꯁꯤꯟꯈꯤꯕ ꯃꯇꯨꯡ ꯑꯆꯧꯕ ꯏꯔꯥꯡ ꯂꯥꯛꯄꯗꯒꯤ ꯕꯣꯔꯗꯔ ꯇ꯭ꯔꯦꯗꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯦꯞꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯟꯗꯛ ꯅꯧꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯅ ꯕꯣꯔꯗꯔ ꯇ꯭ꯔꯦꯗꯇꯒꯤ ꯚꯣꯜꯌꯨꯝ ꯍꯦꯟꯒꯠꯍꯜꯂꯕꯁꯨ ꯈꯟꯅꯈꯤ꯫ ꯃꯃꯥꯡꯗ ꯕꯣꯔꯗꯔ ꯇ꯭ꯔꯦꯗꯀꯤ ꯚꯣꯜꯌꯨꯝ $$ ꯃꯤꯂꯤꯌꯟ 2.15 ꯌꯧꯈ꯭ꯔꯕꯅꯤ꯫ ꯀꯨꯝꯁꯤꯡ 2030 ꯐꯥꯎꯕꯗꯗꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯂꯣꯟ-ꯏꯇꯤꯛꯀꯤ ꯊꯧꯁꯤꯜ ꯑꯗꯨ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯟꯕꯒ ꯂꯣꯏꯅꯅ $$ ꯕꯤꯂꯤꯌꯟ 5 ꯌꯧꯍꯟꯕ ꯄꯥꯟꯗꯝ ꯊꯝꯕꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯌꯥꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫